Tha asigi mangada thengnakiba len yaoba akanba nonglei nungshit aduna amang ata thok-hankhraba Mahei Marong Singgi Manung Da Loukhatpa Yaba seg loukhatlaga process Tounaba Hotnaragani haina Horticulture Department ki Director K Devdatta Sharma phongdorakli. Horticulture Department ki Director K Devdatta Sharma luchingduna Department asigi Additional Director, Joint Director, District Horticulture Officer, Mission Director, Momagi Project Director yauna Bisnupur District ki lawfam sing yengchin budget pada wafam ase mahakna phongdokhibane. Khongchat aduga mari lainana Horticulture Department ki Director K Devdatta Sharma hai len yaoba nonglei nungshit aduna Manipuri apunba longmi lising amaga chani romna lau pari chamanga romda thaba Mahei Marong sing amang ata thogan ki haibagi report lay laufam sing asigi chap chaba compensation pibada achoba senfam ama changa daban leibana lenga ki oiba decision ama laubagi tangai fadaban leire amaromda laufam da tin taba ikang thokpa amadi atei mahausa gi safu kayana amang ata thogan lakpada Prime Minister Fasal Bima Yojana ki makhada crop insurance ki khudong chabasu department asina pire scheme asigi makhada laufam singda amang ata tholakpa matamda sel oina lupa lakh amadagi tadana 100 kani maram aduna lamdam asigi lawmi singna lenga ki scheme kaya asigi kanabu lawbiyu haina mahana makha chana phongdokhe ngasigi khongchat aduda Bisnupur district ke manung chanba fubala sunusify naran senagi laufam sing hingsinke laufam sing aduda maru oina tarvus kharvus amadi chinar na jingba pothok singda ka hena amang ata thogan namba thengnakhe Tungda Kakching District ki manung chanba wangun laifang bi jingkhongda department asigi makhada thariba u moroki farm su yengsinamke